Allah na hai Quran da kariyana uffyung wala tanhar uffyung uff na ikhoi manipur da hai ngain hai bo hai do ngain hai bo hai si arbi da Allah na uff na hai ba adu nakhoi nama nakhoi gi nama na pada uff hai bo hai si phau ba hai ga nu sine Allah na hai ri nakhoi gi nama na pa na nakhoi gi na thakta dua tawdaba sirif magi wakhanda khakta khajiktang chingnakhiba nungaikidaba adu Allah na kabul taweba mamana natraga mapana di machabu kabidaba dua tawroeba nungsi banina adubu makhoigi thamoida phawkiba khajiktang anabadu aduduna maram oiraga makhoigi mapunsi si dunya amsung akhida animakta barbat oeba ek guna ama lai hairiba guna si sisigi saja Allah na dunia da pidri fobo midu sihandi to karamba guna non hai matamda mama mapabu hek laknariba misi sigisi mama mapa si mama pa da laknare machasina ador di masi suksi seloi Allah na jab tak ke magi pu iba machasing do adu duna mangon da lakna handri fobo si halloi suksoi soidana lakna hangani mama mapa da laknariba mise sigisi sune masi mapunsi si kalai bau thamgani magi machana mangonda laknadri fobo masi halui dun adukki matik kalleba aduna sidasu huji engu wari sida si wari sida aikoina khangi si ngasai gi Hazrat Abu Bakar gi mama Islam puraktriba mana Hazrat Abu Bakar gi damakta kyam yamna wari modu engu Hazrat Musa alayhi salam si sigisi noma mayumdagi thoaga chatpa kanda Allah na hayeba e Musa nang checksan na chatlu in haibane ba aduma singa e karino Allah na ngasi ingonda checksan na chatlu hairi si adu da mana ya Allah hana mamang da so ay dum thoaga chatlaga chatli adu amak phoban hak na ingonda checksan na chatlon haidri ngasi checksan na chatlon hairi si karigino na hangba kanda Allah na hayeba hana di nang na chatpa matamda nangi namagi duadu aduduna nangbu senarambani adubu hujikti dunia da nangi nama laitramina namagi duana senarambado adu nangbu senararoi adu nang nasana than khaktani checksan na chatlon hayaballa aikhoigi ima ipa laitraba oiragana aikoi mama mapa oirimeba aduna mama mapa oirib singsigi damakta Allah na aduk chauba hak mayam si pirimeba Macasi na lag amal ibadat si mapunsi chupa taurasune mama mapagi ayabi audan jannatta changbangam godam teba adugi misal ni Allah gi rasul gi matamda phong na ulami meba sahaba ma siramda yaurakpaga na machindai kalima tho yadabagi waridu machindai kalima tho yaraktab kanda mama duna ai thado en haiba kanda kalima solaga laikhidri meba sahabai kiram ne ba Allah gi rasul gi manakta iman pura imeba Allah na mohoisi jannati ni hai khrame ba adugi du phoba kalima thokpa na teba aduki matik kalleba